hauzik kanana tawbuno kanana boost tawbuno responsibility de kanada ta dawbuno habise de khana kani but hauzik onadi asinani habise certainty de le ethnic class haigudra lebak thibasi mo hek thokudagi akoi appeal tawjabagi center nasu ngama metain security tharagani honorela None District ke Khopum Police Station akonba Jouzangtek ta sakhang daba miyoi singna ambush tawrakpada Wilson thang kauba Chiru naga ama laikhidraba Wilson gi hakchang Janim Smork tanga si postmortem tawkhre adubu laikhidraba gi hakchang laukhiroi haide panbayabati kangpokpe ambush tok khraba matung numidang pung taruk makhai helakpa matamda thokhibane thodok adu Wilson khudakta laikhidabane aduga mahaki imung manunggi miyoi ani asok apan nangkhibane Janim sta postmortem tawba aduga mari lainana all Chiru tribe ki President MS Naichung na fongdorakpada ngarang sakhang dabasingna ambush tawduna Wilson hatpaga loinana imung manungge miyoi sing sokhan kibagi thodok asi akan mongda condemn tawi thodok asi gi matangda laingak ka unaraga wari saduna yanaba ama puraktriba fawba hakchang laukhiroi thodok asi da chenaba miyoi sing numit mangani gi manungda fagadabani loinana laikhidrabagi imung manungda laingakna ex gratia pibaga loinana laihoriba imung manunggi miyoi singda laingaki thabakama pigadabane masig mathakta asigumba thodok asi matungda thoktanaba akanba action sing laukhatkadabani haina demand tawri Chiru apumbagi oina ikoi yaningde condemn tawi totally ai condemn tawi koi sarkar ga yanadragadi ikoi hujiksu constancy gi hanna hill chairman oiramba oja nipu gangmei honorable masu lakani hai maga sutanaraga masi sarkar sina ayaba ama ikoi inerga soitau nadragadi hakchang asiba hakchang si lowdabi haibagi chiru apumba oina nai imunga oina magi nupi nasu adugi apambadu ai phungduk sa yes ai madosu ai kano tawbuni numit mangani manungda makoigi chennaba mi hatpa mi se puthokpi ba sarkarna Nakalamaromda Janimsta Wilson gi imung manunga unabalaki batamay AC MLA Wangbao New Maina thodok asi yamna laibak thiba thodok amani thodok asi kanana chathakibano haiba hojik fawba khangba ngamdaduna leire laingakna athuba matamda thodok asi kanana chathakibano haiba asi khanghanbaga loinana mara leiba miyoi sing chairak pifam thoi hairakli miyamgi awaba sing kokhanba haibasi laingakki mathodangni thokhaningdaba thodok kaya thoktana ba hotnarabasu adumak thoktuna leiba asi laibak thibani haiba wafam Bawna thamlakladuna laingak na hotnarabasu miyamna wakhal tadrabadi lamdama se ing tapalamdama oiba ngamloi furup anigi miyoi sing fajin punsinduna thamliba asi thadoknabasu appeal tawrakli Hozik Fawba Thadopaki Paudi Electric, Adubo, civil society level, the government level, the founder released on detained Tokyo. Community among my Chiguma civilians, innocent public in the detained Jumde, Aduna, Mayam the Bahata Minaraga, public Miam Changa Haragasi, innocent lives, released on saved on rescued on Honasi and Kanakana. How's it hiding up there? Adubo, Kanakan. Hozik kanana tawbuno kanana boost tawbuno responsibility de kanada ta dawbuno habise de khana kani but hauzik onadi asinani habise certainty de le ethnic class haigudra lebak thibasi mo hek thokudagi akoi appeal tawjabagi center nasu ngama metain security tharagani honorela